Hi guys and welcome back to another video. Ngasigi videos di mayam 11/11 portal hiding ngasi November gi date 11 ko. Ako'y 11/11 portal haragadi angels number nola adugumbada yamna dum haidi positive energy phangba dagi sigi numit sida wishes tawragadi dum ningjaba thongi khotli kaina sumaina dum thajadabi se laye. Ado ngasigi oina adum mayamna su single oibiriba ichilinaw singi oiba men reading lakadoine ko ngasi se dum mayamna su khangbiramani ngasigi 11/11 se sigi portal se dum akoina phagi oi ke oi dum singles day na sum chatli ko aduna ngasidi single oibiriba ichilinaw singi oina isagi life ta karam kanda no relationship lakpa yai single oiringai shida kari advice lay energy affirmation na kai pige adumaina single singi oiba reading tawdoine ado ngasigi sidi short reading oirani aduna isana file choose tawbagi option di leiroi ko dum single ichilinaw singna reading se tabiraga reading sitagi general oiba advice dum lawshin biyo ko ꯗꯨꯒ ꯁꯤꯒꯤ 11/11 ꯄꯣꯔꯇꯦꯜꯁꯤꯗ ꯁꯤꯡꯒꯜ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯚꯤꯖꯟ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯗ ꯂꯚꯔꯁ ꯁꯤꯡꯒꯜꯁꯤꯡꯒꯤ ꯐꯥꯔꯁ ꯄꯤꯛ ꯀꯥꯔꯠꯁꯦ ꯂꯚꯔꯁ ꯀꯥꯔꯠꯅꯦ ꯊꯣꯛꯂꯛꯏꯁꯦ ꯁꯣ romantic cycle ama isagi life ta changsilakadawbagi or isagi anauba romance ki beginning journey mo oigadawbagi chances adum ui ko the 7 of Swords, Nine of Wands, Seven of Cups ko. Card amatanga draw tawzage aduga akhoi affirmation card amuk chatnanaba. The Knight of Cups. So sumaina leire ado akhoi hojik main card che pick tawba loirabanina affirmation dagi kari affirmation advice phange habadu su muk yengminarase ko. Reading che kitang di thenge adu taragasu single oibiriba ichilinaw singna fazana tabigani haina khalle. Peacefulness, patience, letting go, inspiration, self-love ko. So first and foremost, the lovers hariba card chigi matungina single oibiriba ichilinaw singse isagi life ta isaga chanaba isaga mot manaba adagi isada dum haidi isaga compatible oigadaba adagi isabu fazana haidi understand tawbigadaba partner ama isagi life ta approach tawrai bako naksinlai ba isagi life ta duna single se yam hena kuina oigadaba mandre ho isagi personal choice ne isana dum single oiraga leigena khallaga budi phanamna mi afaba matik chaba laagasu upai leite ko adu taragasu like love struck se karam kanda tawdoino adagi karam kanda hekta romance ki beginning am oigidoino habasi isana tamba ngambadi nate phanamna control taragasu or phanamna hold back taragasu haidi khanghaudabida adum suddenly romantic journey magi beginning oikibasu dum yaebako ado lovers card sigi energy gi sigi matung ina ngasigi 11/11 portal sida single oibiriba ichilinaw singi oina isagi oiba anauba romance ki beginning ama journey ma hawrakadawbagi matam nakshilakpagi mawong khara uba phangebako mathangda the Knight of Cups hariba card che tholeba sigi Knight of Cups hariba card chigi matungina single oibiriba ichilinaw singna hawjikse hoi isa se single oibada yam happy oirambi yai yamna satisfied oirambi yai but punsi se isa itomta haidi lonely oina adagi isa ithanda journey se asang base itomna ta chatke habase yaraktaba matang matam yaurakani ba haidi isa bu masak khangbi ba adagi isa gi damakta tangai phadana supportive oiba partner amadi darkar oyebako hoi relationship yamna toxic oirakpa face torakpa adagi yamna negativity counter torakpa miyoi sinadi hojik se single oiningamba yai ado single adum matam kharaga oibibada kemta akaibadi leitebako adu taragasu like isagi damakta isagi feelings kumba adagi isagi emotion gumba se yamna harshly dump tawbagumba roughly namtharaga thambagumba sigumba si tawbiganoba emotion gi awakening laktaragadi like let it be free and wild ko
ꯃꯊꯪꯗ the seven of swords ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕꯀꯣ ꯁꯤꯒꯤ seven of swords ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯡꯒꯜ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯄꯥꯁꯇ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤቭ ꯔꯤꯂꯦꯁꯟꯁꯤꯞ ꯀꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯔꯤꯁꯦꯟꯠꯂꯤ ꯑꯣꯔ ꯄꯥꯁꯇ ꯕ꯭ꯔꯦꯛꯑꯞ ꯇꯧꯈꯤꯕ ꯄꯥꯔꯠꯅꯔꯗꯣ ꯍꯥꯏꯗꯤ ꯄꯥꯁꯇ ꯀꯥꯏꯅꯈꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯃꯤꯒꯤ ꯈꯨꯠ ꯈꯔ ꯆꯪꯕ ꯑꯗꯒꯤ ꯃꯤꯅ ꯏꯟꯁꯤꯟꯕ ꯊꯧꯏꯟꯁꯤꯟꯒꯨꯝꯕ ꯈꯔ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯑꯣꯔ ꯊꯥꯔꯠ ꯄꯔꯁꯟ ꯏꯅꯔꯖꯤꯒꯨꯝꯕ ꯂꯩꯕꯗꯒꯤ ꯂꯥꯞꯅꯈꯤꯕ ꯀꯥꯏꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯐꯦꯁ ꯇꯧꯈꯤꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯏꯁꯥꯅ ꯑꯅꯧꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯁꯤꯡꯒꯜ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯅꯧꯕ ꯔꯣꯃꯥꯟꯇꯤꯛ ꯖꯔꯅꯤ ꯑꯃ ꯕꯤꯒꯤꯟ ꯇꯧꯕ ꯃꯇꯝꯗ ꯑꯣꯔ ꯑꯅꯧꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯤꯉꯣꯟꯗ ꯌꯥꯝ ꯍꯦꯟꯅ ꯁꯤꯌꯔ ꯇꯧꯕꯒꯨꯝꯕ ꯑꯣꯔ ꯌꯥꯝ ꯍꯦꯟꯅ ꯑꯣꯄꯟ ꯑꯣꯏꯊꯣꯛꯄꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯣ ꯏꯁꯥꯒꯤ ꯁ꯭ꯇꯦꯕꯜ ꯑꯦꯟ ꯀꯥꯝ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯣꯀꯤ ꯑꯣꯏꯅ ꯂꯩꯕꯤꯌꯣꯅ ꯀꯥꯔꯠꯁꯤꯅ ꯑꯦꯗꯚꯥꯏꯁ ꯄꯤꯌꯦꯕꯀꯣ Seven of Cups ꯁꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯡꯒꯜ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯉꯁꯥꯏ ꯄ꯭ꯔꯤꯚꯤꯌꯁ ꯀꯥꯔꯠꯁꯤꯡꯅ ꯍꯥꯏꯔꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯕ ꯖꯔꯅꯤ ꯑꯃ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄ ꯑꯅꯧꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯁ ꯎꯕ ꯑꯗꯒꯤ ꯔꯣꯃꯥꯟꯇꯤꯛ ꯁꯥꯏꯀꯜ ꯑꯃꯒꯤ ꯕꯤꯒꯤꯅꯤꯡ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯀꯣ ꯇꯧꯕꯇꯕꯨ ꯏꯁꯥꯒꯤ ꯃꯥꯡꯗ ꯑꯣꯞꯁꯟꯗꯤ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯂꯩꯔꯛꯄ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯃꯥꯡꯗ ꯑꯗꯨꯝ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯗꯤꯖꯥꯏꯔ ꯂꯩꯕ ꯏꯁꯥꯅ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯅꯤꯡꯕ ꯑꯣꯔ ꯏꯚꯟ ꯐ꯭ꯂꯔꯠ ꯇꯧꯕ ꯃꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯍꯥꯏꯕꯗꯤ ꯃꯦꯕꯤ 2 or 3% ꯑꯗꯨꯝ ꯂꯩꯔꯛꯄ ꯌꯥꯏꯀꯣ ꯏꯁꯥꯒꯤ ꯃꯥꯡꯗ ꯑꯩ ꯁꯤꯒꯤ ꯃꯤꯁꯤꯒ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯅꯤꯡꯉꯤ ꯑꯣꯔ ꯁꯤꯒꯤ ꯃꯤꯁꯤꯒ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯕꯗ ꯀꯥꯟꯅ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯖꯕ ꯃꯤꯁꯦ ꯍꯥꯏꯗꯤ ꯃꯤ ꯑꯃꯈꯛꯇꯪ ꯅꯠꯇꯕ ꯑꯣꯞꯁꯟꯁꯦ 2-3 ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯁ ꯂꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯏꯁꯥꯅ ꯍꯦꯛꯇ ꯍꯥꯏꯗꯤ ꯃꯤꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯀꯦꯌꯔꯂꯦꯁ ꯑꯣꯏꯕꯒꯨꯝꯕ ꯑꯗꯒꯤ ꯑꯣꯞꯁꯟ ꯃꯌꯥꯝꯗꯨꯗꯒꯤ ꯁꯤꯅ ꯍꯦꯟꯅ ꯐꯔꯅꯤ ꯀꯥꯏꯅ ꯈꯟꯕꯁꯦ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯟꯗꯕꯤꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟꯅ ꯗ꯭ꯔꯥꯏꯚ ꯇꯧꯔꯒ ꯃꯤ ꯆꯨꯁ ꯇꯧꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯕꯤꯒꯅꯣ ꯏꯁꯥꯗꯣ ꯍꯧꯖꯤꯛ ꯁꯤꯡꯒꯜ ꯑꯣꯏꯕꯤꯔ ꯃꯇꯨꯡꯗ ꯑꯅꯧꯕ ꯀꯃꯤꯠꯃꯦꯟ ꯑꯃ ꯇꯧꯗꯣꯏꯁꯤꯗ ꯐꯖꯅ ꯂꯣꯡ ꯇꯔꯝ ꯑꯣꯏꯕ ꯋꯦꯜ ꯇꯨ ꯗꯨ ꯑꯣꯏꯕ ꯀꯃꯤꯠꯃꯦꯟ ꯑꯃ ꯄꯥꯝ ꯇꯥꯔꯒꯗꯤ ꯏꯁꯥꯅ ꯆꯨꯁ ꯇꯧꯒꯗꯕ ꯄꯥꯔꯠꯅꯔꯗꯣ ꯌꯥꯝ ꯋꯥꯏꯁꯂꯤ ꯆꯨꯁ ꯇꯧꯕꯤꯌꯣ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯁꯛꯇ ꯀꯩꯗ ꯈꯛ ꯌꯦꯡꯕ ꯅꯠꯇ꯭ꯔꯒꯅ ꯂꯟ ꯊꯨꯝꯗ ꯈꯛ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯣ ꯐꯖꯅ ꯃꯤꯗꯨꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯑꯗꯒꯤ ꯏꯁꯥꯒ ꯈ꯭ꯋꯥꯏ ꯆꯥꯟꯅꯒꯗꯕ ꯏꯁꯥꯕꯨ ꯈꯪꯕꯤꯒꯗꯕ ꯇꯨꯡ ꯀꯣꯏꯅ ꯆꯠꯃꯤꯟꯅꯕ ꯌꯥꯒꯗꯧꯕ ꯑꯗꯒꯤ ꯏꯁꯥꯒꯤꯗꯃꯛꯇ ꯁꯨꯏꯇꯦꯕꯜ ꯑꯣꯏꯕ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯅ ꯆꯨꯁ ꯇꯧꯕꯤꯌꯣꯕꯀꯣ ꯃꯊꯪꯗ 9 of Wands ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯡꯒꯜ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯍꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯑꯊꯨꯕꯃꯛꯇ ꯅꯠꯇ꯭ꯔꯒꯁꯨ ꯊꯥ 2 ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯒꯤꯅ ꯉꯁꯤ ꯔꯤꯗꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯗꯒꯤꯅ ꯊꯥ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯁꯥꯒ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯛꯀꯗꯧꯕ ꯄꯔꯁꯟ ꯑꯃ ꯊꯦꯡꯅꯔꯛꯄ ꯌꯥꯕꯒꯤ ꯍꯥꯏ ꯆꯥꯟꯁꯦꯁ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ within 9 months ꯍꯥꯏꯗꯤ ꯉꯁꯤ ꯔꯤꯗꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯗꯒꯤꯅ 9 monthsꯀꯤ ꯃꯅꯨꯡꯗ ꯏꯁꯥꯁꯦ ꯑꯅꯧꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯁꯣꯏꯗꯅ ꯁ꯭ꯇꯦꯞ ꯏꯟ ꯇꯧꯒꯗꯧꯕꯒꯤ ꯃꯃꯤ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯣꯏ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡꯅꯤꯅ ꯇꯥꯏꯝ ꯐꯦꯁꯁꯤꯗ ꯈꯤꯇꯪ ꯑꯜꯇꯔꯦꯁꯟ ꯈꯔꯗꯤ ꯂꯥꯛꯄ ꯌꯥꯏ ꯑꯗꯒꯤ ꯈꯤꯇꯪ ꯈꯦꯠꯅꯕ ꯈꯔꯗꯤ ꯂꯥꯛꯄ ꯌꯥꯏ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯒꯤꯅ 2 months ꯐꯥꯎꯁꯤꯗ ꯏꯁꯥꯒꯤ ꯑꯣꯏꯅ ꯔꯣꯃꯥꯟꯇꯤꯛ ꯏꯅꯔꯖꯤꯁꯦ ꯌꯥꯝ ꯍꯥꯏ ꯑꯣꯏꯌꯦ ꯍꯧꯖꯤꯛꯇꯒꯤꯅ within 2 monthsꯇ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯗꯨꯝ ꯁ꯭ꯇꯦꯞ ꯏꯟ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯑꯗꯨꯝ ꯌꯥꯎꯒꯅꯤꯀꯣ ꯑꯗꯣ ꯑꯗꯨꯗ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯁꯨ within 9 monthsꯇꯗꯤ ꯏꯁꯥꯁꯦ ꯑꯅꯧꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯟꯒꯗꯧꯕꯒꯤ ꯃꯃꯤ ꯈꯔꯗꯤ ꯎꯏꯌꯦꯕꯀꯣ ꯇꯧꯕꯇꯕꯨ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯁꯥꯗ ꯈꯤꯇꯪ ꯏꯟꯗꯤꯁꯥꯏꯁꯤꯞ ꯑꯣꯏꯕꯒꯨꯝꯕ ꯑꯗꯒꯤ ꯐꯒꯗ꯭ꯔꯥ ꯐꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯖꯥꯟꯅꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯊꯣꯠꯁ ꯈꯔꯗꯤ ꯑꯣꯀꯔꯗꯤ ꯇꯧꯔꯛꯀꯅꯤꯕꯀꯣ ꯁꯣ ꯑꯦꯐꯔꯃꯦꯁꯟ ꯀꯥꯔꯠꯇ ꯄꯤꯁꯐꯨꯜꯅꯦꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯀꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯁꯤꯡꯒꯜ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯁꯤꯡꯒꯜ ꯂꯥꯏꯐꯁꯦ ꯌꯥꯝ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯑꯦꯟꯖꯣꯏ ꯇꯧꯕꯤꯔꯝꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯕ ꯃꯇꯨꯡꯗ ꯏꯁꯥꯒ ꯁꯨꯏꯇꯦꯕꯜ ꯑꯣꯏꯕ ꯄꯥꯔꯠꯅꯔ ꯐꯪꯉꯒꯗꯤ ꯑꯗꯨꯗ ꯐꯪꯕ ꯇꯥꯏꯞ ꯑꯣꯐ ꯄꯤꯁꯇꯣ ꯑꯗꯨꯅ ꯍꯦꯟꯅ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯕ ꯇꯦꯁ ꯑꯃ ꯄꯤꯔꯒ ꯍꯦꯟꯅ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯀꯥꯔꯠꯁꯤꯅ ꯏꯁꯥꯗ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯩꯅꯅꯕ ꯄ꯭ꯔꯣꯚꯣꯛ ꯇꯧꯕ ꯏꯟꯁꯤꯟꯕꯒꯤ ꯃꯑꯣꯡ ꯈꯔ ꯎꯏꯌꯦꯕꯀꯣ ꯑꯗꯨꯒ ꯂꯦꯇꯤꯡ ꯒꯣ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯡꯒꯜ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯏꯁꯥꯅ ꯁꯤꯡꯒꯜ ꯑꯣꯏꯕꯤꯔꯤꯁꯦ ꯃꯔꯝ ꯑꯅꯤꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯏꯁꯥꯅ ꯆꯥꯅꯕ ꯄꯥꯔꯠꯅꯔ ꯐꯪꯗ꯭ꯔꯤꯅ ꯈꯟꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯄꯥꯁꯇꯒꯤ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯉꯝꯗꯕ ꯑꯃ ꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯄꯥꯁꯇꯒꯤ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯉꯝꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯄꯥꯁ ꯏꯁ ꯄꯥꯁ ꯍꯥꯏꯗꯤ ꯏꯁꯥꯒ ꯈꯪꯅꯔꯝꯕ ꯐꯅꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯕ ꯃꯤ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯣꯔꯅ ꯏꯁꯥꯒꯤꯗꯃꯛꯇ ꯆꯥꯟꯅꯗ꯭ꯔꯦ ꯄꯛꯅꯗ꯭ꯔꯦ ꯈꯟꯗꯅ ꯂꯥꯞꯊꯣꯛꯍꯟꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯄꯥꯁꯇ ꯁ꯭ꯇꯤꯛ ꯇꯧꯔꯒ ꯂꯩꯕꯤꯒꯅꯨ let them go let it go ꯑꯗꯨꯒ ꯏꯁꯥꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯋꯥꯔꯛ ꯇꯧꯕꯤꯌꯣ ꯃꯨꯚ ꯑꯣꯟ ꯇꯧꯕꯤꯌꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯂꯥꯛꯀꯗꯧꯕ ꯑꯅꯧꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯥꯛꯀꯗꯧꯕ ꯂꯩꯔꯦ ꯂꯥꯛꯀꯗꯧꯕ ꯑꯅꯧꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯏꯁꯥꯅ ꯔꯦꯁꯂꯦꯁ ꯑꯣꯏꯕꯒꯨꯝꯕ ꯔꯁ ꯇꯧꯕꯒꯨꯝꯕ ꯇꯧꯕꯤꯒꯅꯣ ꯄꯦꯁꯦꯟꯁ ꯂꯩꯅ ꯇꯞꯅ ꯏꯪꯅ ꯀꯥꯝ ꯑꯣꯏꯅ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯗꯣ ꯆꯨꯁ ꯇꯧꯕꯤꯌꯣ ꯍꯥꯏꯌꯦꯕꯀꯣ ꯏꯟꯁꯄꯤꯔꯦꯁꯟ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯅ ꯑꯅꯧꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯁ꯭ꯇꯦꯞ ꯏꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯐꯖꯅ ꯍꯥꯏꯗꯤ ꯋꯦꯜ ꯇꯨ ꯗꯨ ꯑꯣꯏꯕ ꯀꯄꯜꯁ ꯃꯌꯥꯝꯒꯤ ꯁ꯭ꯇꯣꯔꯤꯁꯀꯨꯝꯕ ꯑꯗꯨꯝ ꯌꯦꯡꯕ ꯈꯣꯠꯄ ꯑꯗꯒꯤ ꯏꯁꯥꯗ ꯁꯝ ꯁꯣꯔꯁ ꯑꯣꯐ ꯏꯟꯁꯄꯤꯔꯦꯁꯟ ꯈꯔꯒꯤ ꯃꯈꯥꯗ ꯏꯁꯥꯒꯤ ꯑꯅꯧꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯍꯣꯏ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯏꯁꯥꯅ ꯍꯦꯛꯇ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯍꯦꯄꯟ ꯇꯧꯕꯕꯨꯗꯤ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ
like love se karam kana love shot laktoino haba khangba nate adu taraga su isana isagi eba ideal type of relationship ama sort out tawraga thamnabadi hotna biyo ko aduga aduda work tawnaba su hotna biyo ba aduga single oiringai marak sida isana self love self growth adagi isada focus tawba khotba sigubada hena organize oinaba chatpiyo haidi single oirabani do haina panglai leithopugum madu matawbigano isada self care self pampering isagi eba personal matam bhajana lawbiyo na karchina advice piye ba so single singi oiba 11 portal reading se ngasi gi na matang swaida loijari sidagi lawba yaba general advice lawshan biraga mathangi reading amu ngai minarase ko thank you for watching